ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯇ꯭ꯔꯕꯤ, ꯁꯤ ꯑꯃ ꯊꯤ ꯍꯥꯏꯅ ꯇꯥꯛꯐꯝ ꯌꯥꯎꯗ꯭ꯔꯕꯤ, ꯂꯝ ꯌꯧꯈꯩ ꯐꯖꯕꯤ ꯂꯩꯁꯥ ꯑꯃ ꯃꯪꯒꯣꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯝꯂꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯃꯥꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥꯗꯨꯅ ꯋꯥꯔꯤ ꯑꯃ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯤꯕ꯫ ꯆꯪꯈꯣꯟꯕꯤ, ꯁꯤ ꯂꯤꯌꯨꯃꯤ ꯋꯥꯔꯤꯗꯣ꯫ ꯆꯪꯈꯣꯟꯕꯤ ꯈꯣꯏꯔꯨꯝꯃꯤ ꯅꯣꯛ ꯅꯣꯛꯇꯨꯅ, ꯑꯁ ꯏꯕꯦꯝꯃ ꯅꯪꯁꯤꯃ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯃꯜ ꯀꯥꯍꯟꯕꯗꯤ ꯍꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯍꯣꯏꯗꯤ꯫ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯉꯥꯏꯕꯒꯤ ꯊꯧꯑꯣꯡꯁꯦ ꯀꯌꯥ ꯈꯣꯏꯗꯥꯗꯤꯌꯦ꯫ ꯆꯪꯈꯣꯟꯕꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯇꯥꯁꯤꯜꯂꯛꯂꯤꯕ ꯁꯥꯏꯅꯣꯟ ꯃꯁꯣꯏ ꯈꯔꯗꯨ ꯇꯅꯧꯕꯤ ꯈꯨꯠꯁꯥꯅ ꯅꯥꯄꯗ ꯇꯞꯅ ꯌꯦꯞꯁꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯈꯨꯃꯟ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇ ꯑꯩ ꯄꯨꯡ ꯂꯨꯞ ꯂꯨꯞꯂꯤ ꯇꯝꯐꯥ꯫ ꯍꯣꯏꯅꯦ, ꯈꯨꯃꯟ ꯁꯅꯥꯗꯤ ꯂꯩꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯕꯨꯡꯉꯣꯅꯤꯗꯣ꯫ ꯃꯥꯕꯨ ꯈꯣꯏꯗꯥꯗꯕ ꯑꯇꯩ ꯁꯥꯒꯩꯒꯤ ꯂꯩꯁꯥ ꯀꯅꯥꯝꯇ ꯌꯥꯎꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯦꯟꯕꯤꯗꯤ ꯑꯩ ꯈꯛꯇꯅ ꯑꯣꯏꯒꯅꯤ꯫ ꯍꯩꯃ, ꯁꯣꯏꯗ꯭ꯔꯕ ꯋꯥꯔꯣ ꯑꯗꯨꯕꯣ? ꯃꯉꯥꯡ ꯅꯤꯉꯣꯜ ꯁꯛꯍꯦꯟꯕꯤꯁꯦ ꯈꯨꯃꯟ ꯁꯥꯒꯩꯗ ꯇꯤꯟꯈꯤꯗꯧꯔꯕꯀꯣ꯫ ꯁꯣꯏꯗ꯭ꯔꯕꯅꯤ ꯋꯥꯁꯦ ꯑꯩꯅ ꯏꯃꯥ ꯂꯩꯃꯗꯁꯨ ꯍꯥꯟꯅ ꯍꯪꯒꯠꯆꯈ꯭ꯔꯦ꯫ ꯑꯗꯣ ꯈꯨꯃꯟ ꯁꯅꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯗꯧꯔꯦ? ꯆꯪꯈꯣꯟꯕꯤꯁꯨ ꯃꯁꯛ ꯃꯇꯧ ꯇꯥꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯁꯨ ꯂꯩꯖꯩ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥ, ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯕꯤ ꯆꯪꯈꯣꯟꯕꯤ ꯍꯥꯏꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯐꯖꯕꯗ ꯃꯤꯇꯥꯗꯕ ꯄꯥꯈꯪ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯏꯈꯣꯡꯁꯤꯗ ꯇꯨꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯐꯪꯖꯕꯗꯤ ꯃꯥꯒꯤ ꯃꯃꯥꯏꯅꯤ꯫ ꯇꯝꯐꯥ ꯃꯕꯨꯛꯇ ꯈꯜꯂꯤ, ꯅꯪꯒꯤ ꯅꯥꯄꯜꯁꯤꯗꯤ ꯏꯕꯦꯝꯃ ꯐꯖꯩ ꯃꯇꯤꯛ ꯄꯣꯡꯈ꯭ꯔꯦ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗꯒꯤ ꯏꯌꯥꯛ ꯌꯥꯛꯈꯩ ꯂꯥꯎꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯍꯣꯏ ꯏꯆꯦ ꯆꯪꯈꯣꯟꯕꯤ, ꯉꯁꯤꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯀꯣ? ꯀꯨꯏꯁꯤꯟꯅ ꯊꯝꯂꯕꯗꯤ ꯐꯝꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯩꯒꯤ ꯑꯕꯣꯛꯅ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯂꯩꯁꯥ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯨꯆꯨꯗꯤ ꯈꯔ ꯂꯩꯁꯤꯜꯂꯤ ꯍꯥꯏꯕꯕꯨ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯔꯥꯁꯤꯗꯨꯗꯤ ꯀꯔꯤꯅꯣ? ꯈꯣꯏꯔꯤꯛ ꯈꯣꯏꯔꯤꯛ ꯏꯁꯥꯡ ꯁꯥꯡꯕ ꯉꯥꯡꯂꯩꯅꯕ ꯃꯁꯝ ꯑꯗꯨꯅ ꯃꯒꯨꯟ ꯑꯃꯁꯨ ꯍꯥꯞꯂꯤ꯫ ꯃꯤꯗꯤ ꯄꯤꯛꯏ, ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤꯅꯤ ꯃꯥꯜꯂꯤꯕ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯔꯥꯎ ꯂꯥꯎ, ꯅꯥꯇꯣꯟꯗꯨꯁꯨ ꯇꯨꯝꯇꯛ, ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯆꯪꯈꯣꯟꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯇꯥꯟꯈꯠꯈ꯭ꯔꯕ꯫ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯤ, ꯔꯥꯁꯤꯅ ꯌꯣꯡꯈꯩ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯨꯛꯇꯨꯅ ꯂꯦꯞꯂꯤꯕꯤꯗꯨꯗ ꯌꯦꯡ ꯆꯪꯈꯣꯟꯕꯤꯁꯨ ꯂꯥꯎꯈꯤ ꯇꯥꯅꯕ꯫ ꯅꯪꯅ ꯁꯨꯝ ꯄꯥꯏꯔꯛꯄꯗꯤ ꯌꯥꯗ꯭ꯔꯣ? ꯁꯤ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯥꯎ ꯇꯝꯂꯗꯧ ꯁꯔꯨꯛ꯫ ꯑꯃꯗꯨꯁꯨ ꯂꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯠ ꯁꯪꯗ꯭ꯔꯕ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯌꯥꯝꯅ ꯇꯍꯥꯅ ꯆꯠꯈꯤ꯫ ꯇꯝꯐꯥꯅ ꯑꯄꯤꯛꯄꯤꯁꯦ ꯈꯔ ꯀꯨꯆꯨ ꯂꯩꯁꯤꯜꯂꯁꯨ ꯔꯥꯁꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯃꯆꯥꯅꯤꯗꯅ ꯔꯥꯁꯤꯗꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯃꯊꯧ ꯆꯤꯟꯖꯕꯤꯅꯤ, ꯃꯈꯣꯡ ꯌꯥꯡꯏ, ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯕꯗꯨ ꯂꯝꯍꯥꯡꯗ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯂꯨꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯍꯣꯏꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯙꯧꯒꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯏ꯫ ꯑꯄꯤꯛꯄꯤ ꯁꯪꯒꯣꯜꯗ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯣꯏꯖꯤꯜꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯥꯏꯁꯪ ꯃꯄꯥꯟ ꯂꯥꯟꯕꯗꯨ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯆꯠꯂꯤ꯫ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯀꯣꯏꯔꯥꯡ ꯂꯥꯡꯕ ꯃꯙꯧꯅ ꯑꯊꯤꯡꯕ ꯊꯝꯕꯅꯤ꯫ ꯈꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯄꯣꯂꯥꯡ ꯑꯃꯒ ꯍꯪꯒꯥꯝ ꯃꯄꯨꯜ ꯃꯆꯥ ꯑꯃꯒ ꯄꯥꯏꯗꯨꯅ ꯉꯥꯍꯧ ꯉꯥꯍꯧ ꯊꯣꯔꯛꯏ꯫ ꯑꯄꯤꯛꯄꯤ ꯆꯦꯟꯁꯤꯟ ꯃꯕꯣꯛꯇꯒꯤ ꯍꯪꯒꯥꯝ ꯃꯄꯨꯜꯗꯨ ꯁꯠ ꯃꯨꯜꯂꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯄꯤꯛꯄꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯉꯦꯛꯐꯝ ꯊꯥ ꯍꯪꯒꯥꯝꯗꯨ ꯃꯄꯨꯟ ꯊꯥꯗꯣꯛꯇꯨꯅ ꯃꯟꯕ ꯍꯧꯈꯤ꯫ ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ꯫ ꯑꯕꯣꯛ, ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯌꯨ꯫ ꯅꯪꯅ ꯍꯩ ꯁꯤꯡꯕꯁꯤ ꯁꯤꯟꯈ꯭ꯔꯦꯗꯀꯣ, ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯁꯤꯃ ꯏꯕꯦꯝꯃ꯫ ꯑꯗꯣ ꯑꯕꯣꯛ, ꯍꯟꯗꯛꯀꯤ ꯔꯥꯁ ꯄꯨꯔꯅꯤꯃꯥꯗꯗꯤ ꯑꯩ ꯔꯥꯙꯥ ꯁꯥꯒꯦꯕ꯫ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯇꯜꯂꯤ, ꯃꯤꯅ ꯌꯥꯝ ꯅꯣꯛꯅꯩ ꯑꯩꯕꯨ꯫ ꯈꯝꯕꯤ ꯅꯣꯛꯂꯗꯨꯅ ꯁꯥꯗꯣꯛꯁꯤ ꯉꯥꯏꯗꯅ꯫ ꯑꯩ ꯌꯥꯗꯧꯗ ꯍꯥꯏꯅꯕꯤꯌꯨꯀꯣ ꯑꯕꯣꯛ, ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯒꯣꯄꯤ ꯃꯔꯛꯇ ꯑꯣꯏꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈꯤꯅꯤ ꯌꯦꯡꯉꯨ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯕꯣꯛꯅ ꯍꯥꯏꯒꯦ ꯍꯥꯏꯔꯦꯗꯅ, ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯕ ꯅꯪꯅ ꯒꯣꯄꯤ ꯁꯥꯗꯣꯏꯕ꯫ ꯇꯝꯃꯒ ꯂꯣꯏꯔꯦꯅꯦ ꯑꯕꯣꯛ꯫
ꯑꯄꯤꯛꯄꯤ ꯍꯪꯒꯥꯝ ꯃꯂꯝꯕꯗꯨ ꯊꯣꯛꯂꯒ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤ꯫ ꯈꯝꯕꯤꯅ ꯃꯇꯧꯗꯣ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯩꯁꯦ ꯉꯧꯔꯝꯃꯗꯤ ꯐꯖꯅꯤꯀꯣꯕ, ꯁꯝꯁꯤꯁꯨ ꯃꯨꯁꯨꯛ ꯃꯨꯔꯒ ꯇꯤꯡꯉꯝꯃꯗꯤ ꯐꯖꯅꯤ꯫ ꯃꯣꯏ ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯆꯅꯨꯁꯤꯡꯗꯤ ꯀꯨꯆꯨꯁꯨ ꯂꯣꯏꯅ ꯉꯧꯏ꯫ ꯏꯆꯦ ꯆꯪꯈꯣꯟꯕꯤꯗꯣ ꯀꯌꯥ ꯐꯖꯩ ꯉꯧꯔꯣꯛ ꯉꯧꯔꯗꯅ, ꯃꯥꯗꯤ ꯖꯒꯣꯏꯁꯨ ꯌꯥꯝꯅ ꯍꯩ, ꯃꯁꯛꯁꯨ ꯈꯨꯐꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯁꯤꯗ ꯑꯃꯨ ꯀꯥꯂꯤ ꯑꯣꯏꯔꯤ꯫ ꯈꯝꯕꯤ ꯃꯁꯨꯒꯤ ꯈꯗꯥꯡꯗ ꯄꯥꯏ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯗꯥꯏꯗ ꯊꯤꯔꯒꯦꯅꯦ? ꯔꯥꯁꯤ ꯂꯩꯕꯤ ꯊꯧꯔꯥꯅꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯁꯨꯗꯤ, ꯀ꯭ꯔꯤꯁꯅꯒꯤ ꯑꯆꯥꯟꯕꯤ, ꯑꯕꯣꯛꯀꯤ ꯃꯤꯠꯇꯗꯤ ꯁꯅꯥꯅꯤꯅꯦ ꯅꯪꯁꯦ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯛꯂꯕ ꯑꯊꯤꯕ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯐꯤꯕꯝꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯕ ꯌꯥꯗꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯂꯝꯆꯠ ꯆꯨꯝꯕ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯃꯌꯥꯝ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯃꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯒꯅꯤ, ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯣꯏ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯑꯔꯨꯕ ꯋꯥ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄꯤꯗꯤ ꯀꯌా ꯊꯑꯣꯏꯅ ꯇꯥꯒꯟꯗꯦ, ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯦꯛ ꯂꯩꯈꯤꯗꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯨꯊꯧ ꯑꯁꯤꯒ ꯃꯕꯣꯛꯁꯤꯒꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ, ꯋꯥꯖꯩ꯫ ꯃꯤ ꯀꯣꯏꯗꯦ ꯍꯥꯏꯗꯅ ꯃꯤꯅ ꯐꯠꯇꯕ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯝꯅꯁꯨ ꯄꯥꯈꯠꯆꯕꯅꯤ ꯃꯗꯧ ꯃꯕꯣꯛ ꯑꯅꯤꯅ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯏ ꯀꯔꯤ ꯇꯝꯂꯤꯕ ꯃꯄꯨ ꯃꯍꯥꯛꯅ꯫ ꯅꯣꯡꯉꯥꯟꯕꯒ ꯆꯪꯈꯣꯟꯕꯤꯗꯨ ꯃꯁꯛ ꯏꯐ ꯐꯖ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯈꯨꯃꯟ ꯀꯣꯟꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯕꯨ ꯖꯒꯣꯏ ꯇꯝꯕꯤꯕ ꯆꯠꯂꯤ꯫ ꯌꯥꯝꯅ ꯉꯟꯅ, ꯂꯦꯝꯅ ꯆꯠꯄ ꯅꯠꯇꯦ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯈꯨꯃꯟ ꯁꯅꯥ ꯃꯥꯕꯨ ꯂꯨꯝꯕ ꯆꯠꯆꯔꯤꯕꯅꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯌꯦꯡꯒꯗꯕꯒꯤ ꯑꯍꯜ ꯅꯍꯥ ꯀꯌꯥꯁꯨ ꯊꯑꯣꯏꯅ ꯐꯝꯗꯨꯅ ꯉꯥꯏꯅꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯩꯔꯦꯡꯈꯩ ꯍꯩꯕꯤꯅꯤ ꯆꯪꯈꯣꯟꯕꯤꯗꯤ, ꯑꯉꯣꯝ ꯁꯥꯒꯩ ꯂꯨꯋꯥꯡ ꯁꯥꯒꯩ ꯃꯥꯃꯨꯛ ꯐꯖꯕꯤ ꯂꯩꯁꯥ ꯅꯤꯉꯣꯜ ꯌꯥꯎꯗꯦ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯗꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯄꯤꯕ ꯌꯥꯏꯃ ꯃꯌꯥꯝꯒꯤ ꯁꯅꯥ ꯃꯆꯥ ꯄꯥꯔꯤꯁꯨ ꯖꯒꯣꯏ ꯇꯝꯂꯤꯕ ꯂꯣꯏꯁꯪꯂꯣꯝꯗ ꯆꯪꯈꯣꯟꯕꯤꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯆꯩ꯫ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯇꯦ, ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯊꯣꯔꯛꯄꯅꯤ ꯃꯥꯗꯤ꯫ ꯃꯔꯦꯞ ꯂꯦꯞꯅ ꯋꯥꯡꯕ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯐꯤꯕꯝꯅꯤ ꯀꯌꯥꯗꯤ ꯆꯤꯡ ꯂꯦꯝꯂꯤꯕ, ꯋꯥ ꯂꯤꯛꯅ ꯉꯥꯡꯕꯅꯤ ꯀꯌꯥꯁꯨ ꯅꯣꯛꯀꯟꯗꯦ꯫ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯊꯨꯏ, ꯌꯥꯏꯃꯒꯤ ꯍꯧꯅꯕꯤ ꯃꯆꯤꯡ ꯑꯃꯗꯤ ꯂꯩ꯫ ꯄꯥꯔꯤ ꯂꯥꯛꯄ ꯎꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤꯕꯁꯤꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯕꯗꯤ ꯃꯕꯨꯡꯉꯣ ꯃꯍꯥꯛꯇꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯕꯨꯛꯇ ꯁꯣꯟꯖꯩ꯫ ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯃꯤꯍꯨꯠꯄ ꯑꯁꯦ, ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯀꯌꯥꯗꯤ ꯄꯥꯈꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯇꯦꯅ ꯅꯪꯕꯨ ꯄꯥꯜꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯊꯕꯛꯅꯤ꯫ ꯃꯁꯤ ꯑꯃꯗ ꯇꯣꯉꯥꯟꯅ ꯐꯝꯈꯤ ꯄꯥꯔꯤ, ꯑꯉꯣꯝ ꯁꯥꯒꯩꯒꯤ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯊꯋꯥꯟꯁꯨ ꯅꯞꯂꯤ ꯅꯥꯀꯜ ꯑꯗꯨꯗ꯫ ꯊꯋꯥꯟꯅ, ꯄꯥꯔꯤ ꯆꯪꯈꯣꯟꯕꯤꯁꯤ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯉꯨꯅꯤ ꯅꯪꯕꯨ꯫ ꯄꯥꯔꯤꯅ ꯖꯒꯣꯏ ꯂꯣꯏꯁꯪꯗ ꯂꯥꯛꯄꯗꯤ ꯊꯑꯣꯏꯅ ꯆꯪꯈꯣꯟꯕꯤ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯃꯆꯜ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯊꯋꯥꯟꯒꯤ ꯋꯥꯗꯨ ꯈꯨꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯦ ꯖꯒꯣꯏꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ, ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯕꯅꯤ꯫ ꯏꯃꯥ ꯂꯩꯃꯁꯤꯅ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯍꯦꯛ ꯃꯁꯥꯅꯌꯥꯗ ꯅꯨꯄꯤꯅꯦꯅ ꯖꯒꯣꯏ ꯇꯝꯍꯜꯂꯤ, ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯁꯤꯒꯨꯝꯕꯁꯦ꯫ ꯍꯦꯔꯥ ꯆꯪꯈꯣꯟꯕꯤꯒꯤ ꯋꯥꯔꯤ ꯃꯔꯛꯇ ꯀꯔꯣꯝꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛ ꯌꯦꯞꯁꯤꯜꯂꯛꯏꯁꯤꯕꯣ? ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯤꯕ ꯃꯆꯟꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗ ꯊꯋꯥꯟꯅ, ꯃꯤꯠꯌꯦꯡꯗꯣ ꯑꯣꯟꯅꯔꯦꯗ, ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄꯤꯔꯣ꯫ ꯄꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯦꯒꯨꯝ ꯈꯖꯤꯛ ꯁꯨꯛꯅ, ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇꯁꯨ ꯂꯦꯞꯄꯨ, ꯅꯨꯄꯤ ꯁꯥꯗꯅ꯫ ꯁ꯭ꯋꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅ ꯅꯃꯥꯡꯗ ꯂꯦꯞꯄꯁꯤꯐꯥꯎ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯕ ꯉꯝꯗ꯭ꯔꯕ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯉꯛꯄꯅꯤ ꯏꯁꯩꯗ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯃꯇ ꯊꯤꯁꯤꯔꯦ, ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯇꯝꯕꯤꯔꯁꯨ ꯌꯥꯕꯗꯨꯕꯨ, ꯑꯩꯁꯨ ꯍꯩ ꯀꯩꯅꯣ꯫ ꯑꯣꯏꯗꯧꯕ ꯋꯥꯈꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤ ꯖꯒꯣꯏ ꯇꯝꯕ ꯂꯣꯏꯈ꯭ꯔꯦ, ꯃꯕꯣꯛ ꯃꯌꯥꯝꯁꯨ ꯃꯍꯩ ꯃꯍꯩ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯂꯩꯅ ꯂꯩꯅ ꯁꯥꯔꯛꯄ ꯈꯨꯗꯤꯡ ꯄꯥꯔꯤ ꯃꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯈꯤꯕ, ꯄꯥꯔꯤꯅ ꯎꯗ꯭ꯔꯁꯨ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯎꯒꯟꯕ ꯊꯋꯥꯟꯅꯗꯤ ꯎꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯆꯪꯈꯣꯟꯕꯤꯁꯦ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯕ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ? ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ, ꯑꯣꯏꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯋꯥꯟꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯪꯈꯣꯟꯕꯤꯁꯨ ꯋꯥꯔꯤ ꯑꯃꯠꯇꯗꯤ ꯁꯥꯟꯅꯍꯧꯔꯒꯦ ꯈꯟ ꯁꯠ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯈꯨꯃꯟ ꯁꯅꯥꯕꯨ ꯋꯥ ꯑꯝꯇ ꯌꯥꯝꯅ ꯊꯨꯕꯤꯔꯕ꯭ꯔꯥ? ꯄꯥꯔꯤ ꯏꯔꯦꯝ ꯂꯦꯝꯅ, ꯋꯥꯗꯣ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯆꯪꯈꯣꯟꯕꯤ ꯄꯥꯔꯤꯗꯗꯤ ꯍꯦꯛ ꯑꯇꯝꯅꯅ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯂꯨꯞꯊꯔꯛ, ꯁꯅꯥꯇꯣꯝꯕꯤꯁꯦ ꯖꯒꯣꯏ ꯁꯥꯊꯦꯛ ꯈꯔ ꯈꯨꯠꯂꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯔꯒꯗꯤ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯥꯕꯨ ꯈꯛ ꯇꯝꯕꯤꯅꯤꯡꯉꯤ꯫ ꯃꯌꯥꯝꯒ ꯇꯝꯕꯁꯤꯗꯤ ꯑꯩꯅꯁꯨ ꯍꯦꯛ ꯏꯟꯊꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯖꯗꯦꯗꯣ꯫ ꯑꯩ ꯃꯁꯥꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ꯫
ꯁꯤꯇꯅꯤ ꯍꯥꯏꯔꯝꯕ ꯃꯈꯥ ꯇꯥꯔꯝꯗꯦ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯅ ꯃꯍꯦꯜꯂꯤ ꯆꯪꯈꯣꯟꯕꯤꯅ ꯆꯥꯛꯆꯕꯁꯨ꯫ ꯄꯥꯔꯤ ꯃꯥꯇꯅꯤ ꯃꯉꯣꯟꯗ ꯌꯦꯡꯈꯤꯗꯕ ꯅꯣꯛꯂꯛꯈꯤꯗꯕ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯈꯪꯂꯤꯔꯣꯏ ꯄꯥꯔꯤꯗꯤ ꯄꯣꯡ ꯑꯃꯅꯤ꯫ ꯃꯥꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕꯗ ꯍꯦꯛꯇ ꯉꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯤꯗꯤ ꯇꯥꯡꯅ ꯊꯣꯛꯀꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯩꯁꯥ ꯀꯅꯥꯗ ꯑꯇꯝꯅꯅ ꯍꯟꯅ ꯌꯦꯡꯈꯤꯕ ꯂꯩꯇ꯭ꯔꯤ ꯄꯥꯔꯤꯅ꯫ ꯃꯥꯅ ꯈꯣꯏꯗꯥꯕꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯥꯁꯨ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯃꯥꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯆꯪꯈꯣꯟꯕꯤꯒꯤ ꯐꯖꯕꯗ ꯃꯥꯅ ꯉꯥꯎꯈꯤꯗꯕꯁꯨ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯄꯥꯔꯤꯅ ꯃꯆꯜꯗ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅꯗꯤ ꯖꯒꯣꯏꯁꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯇꯜꯂꯤꯉꯝꯃꯣꯏ ꯍꯥꯏꯅ ꯄꯩꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯃꯅ ꯄꯥꯎ ꯑꯗꯨꯃꯁꯨ ꯇꯥꯔꯝꯕꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯊꯦꯝꯈꯤ꯫ ꯅꯨꯄꯤꯗꯤ ꯖꯒꯣꯏ ꯍꯩꯇꯕ ꯌꯥꯗꯦ ꯃꯃꯥꯒꯤ ꯑꯆꯦꯠꯄ ꯋꯥꯅꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯈꯤ ꯃꯃꯥꯕꯨ ꯈꯖꯤꯛ ꯀꯤꯕꯅ꯫ ꯁꯅꯥꯇꯣꯝꯕꯤꯒ ꯆꯥꯟꯅꯖꯕꯁꯨ ꯃꯕꯨꯡ ꯄꯥꯔꯤꯒꯗꯅꯤ꯫ ꯅꯣꯡꯃꯗ ꯊꯣꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯃꯕꯨꯡꯗꯗ ꯇꯝꯖꯒꯅꯤ꯫ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠꯐꯝꯁꯨ ꯄꯥꯔꯤꯅꯤ ꯑꯣꯏꯅꯐꯝꯁꯨ ꯃꯥꯇꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯆꯪꯈꯣꯟꯕꯤꯒꯤ ꯁꯪꯒꯥꯏꯗ ꯑꯗꯨꯝ ꯊꯤꯜꯂꯛꯄ ꯂꯧꯕ ꯇꯧꯏ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯁꯅꯥꯇꯣꯝꯕꯤꯕꯨ ꯖꯒꯣꯏ ꯌꯥꯝꯅ ꯇꯝꯖꯅꯤꯡꯕꯒꯤ ꯅꯠꯇꯦ ꯄꯥꯔꯤꯕꯨꯗ ꯎꯅꯤꯡꯕꯒꯤ ꯃꯥꯅ ꯁꯤꯟꯈꯤꯕ ꯂꯥꯂꯣꯡꯅꯤ꯫ ꯀꯌꯥꯗꯤ ꯍꯩꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯗ ꯐꯥꯒꯤ ꯈꯜꯂꯤꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯊꯤꯜꯂꯝꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯏꯁꯩ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯨꯡꯁꯤꯅꯦ ꯏꯁꯩ ꯁꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ꯫ ꯄꯥꯔꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯈꯤꯕꯒꯨꯝ ꯏꯁꯩꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯄꯅꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗꯨꯗ ꯃꯊꯟꯇ ꯐꯝ ꯑꯄꯤꯛꯄꯤ ꯃꯈꯨꯠꯇ ꯇꯥꯟ ꯊꯥꯗꯨꯅ ꯏꯁꯩ ꯁꯛꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗꯅ ꯁꯅꯥꯔꯩ ꯅꯥꯆꯣꯝ ꯑꯃ꯫ ꯄꯥꯔꯤ ꯑꯄꯤꯛꯄꯤꯒꯤ ꯇꯨꯡꯗ ꯂꯦꯞ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯇꯞꯅ ꯅꯪꯒꯤ ꯏꯁꯩꯗꯨ ꯀꯅꯥꯅ ꯇꯝꯕꯤ? ꯑꯄꯤꯛꯄꯤ ꯏꯈꯪ ꯍꯦꯛ ꯈꯪꯏ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯔꯤꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯄꯥꯔꯤ ꯃꯇꯧꯗꯨ ꯍꯣꯡꯅ ꯅꯪꯕꯨ ꯁ꯭ꯋꯥꯏꯗꯒꯤꯔꯣ? ꯑꯄꯤꯛꯄꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯨꯞꯂꯒ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯇꯝꯅ ꯏꯄꯤꯛ ꯄꯤꯛꯂꯗꯅ꯫ ꯃꯤꯒꯤ ꯏꯁꯩ ꯊꯨꯒꯥꯏꯔꯤ ꯀꯩꯒꯤꯅꯣ ꯍꯥ? ꯂꯩꯁꯥꯕꯤ ꯑꯃ ꯃꯊꯟꯇ ꯐꯝꯃꯤ ꯀꯥꯏꯅ ꯂꯛꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯃꯁꯛꯁꯤꯒ ꯄꯥꯔꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯔꯦꯝ ꯂꯦꯝꯅ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯏꯁꯩꯗꯨ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜꯁꯨ ꯅꯨꯡꯁꯤ꯫ ꯂꯛꯅꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯏꯁ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤ ꯀꯥꯏꯅ ꯅꯪꯒꯤ ꯇꯥꯇꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯆꯠꯀꯦ꯫ ꯃꯤꯒꯤ ꯏꯁꯩ ꯍꯦꯛ ꯊꯨꯒꯥꯏꯔꯗꯅ ꯑꯩꯒꯤ ꯇꯨꯡꯗꯒ ꯏꯟꯅꯔꯛꯀꯅꯨꯀꯣ ꯑꯩ ꯒ꯭ꯌꯥꯗꯧꯗ ꯍꯥꯏꯗꯣꯛꯆꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗ ꯄꯩꯅ ꯌꯦꯡꯂꯝ ꯆꯦꯟꯈꯤ ꯀꯟꯅ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯂꯦꯞꯍꯧꯏ ꯆꯠꯈ꯭ꯔꯕꯤꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯄꯥꯔꯤ ꯃꯃꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯦ ꯖꯒꯣꯏ ꯇꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯏꯁꯩ ꯑꯣꯏꯅ ꯇꯝꯍꯜꯂꯁꯦ꯫ ꯑꯉꯥꯡꯅ ꯄꯥꯝꯗꯕꯗ ꯅꯝꯐꯨꯗ ꯇꯧꯍꯟꯕꯁꯦ ꯅꯆꯥꯗꯤ ꯄꯥꯝꯖꯗꯦ꯫ ꯖꯒꯣꯏꯁꯨ ꯇꯝꯖꯁꯅꯤ ꯏꯁꯩꯁꯨ ꯇꯝꯖꯁꯅꯤ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦꯅꯦ ꯄꯥꯔꯤ? ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯌꯥꯔꯗꯤ ꯅꯥꯎ ꯆꯥꯎꯈꯤꯅꯕꯅꯤ꯫ ꯏꯆꯜꯁꯦ ꯃꯊꯟꯇꯅꯤ ꯏꯃꯥ ꯃꯁꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯐꯨ ꯇꯧꯒꯨꯝꯁꯤ꯫ ꯑꯇꯩ ꯂꯥꯏꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯅꯪꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯄꯥꯔꯤ꯫ ꯌꯦꯡꯉꯣꯏ ꯆꯍꯤ ꯃꯇꯥꯡ ꯆꯥꯅ ꯏꯆꯥ ꯆꯪꯈꯣꯟꯕꯤꯁꯤ ꯑꯩꯗꯤ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯋꯥꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯗꯣꯛꯅꯤꯡꯕ ꯀꯨꯏꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯅꯄꯥ ꯅꯤꯡꯊꯧꯒ ꯆꯠꯇꯨꯅ ꯃꯥꯕꯨ ꯏꯃꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯃꯉꯥꯡ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯅꯤꯔꯨꯔꯒꯦ ꯏꯃꯥ ꯂꯦꯞꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯄꯥꯔꯤꯅ ꯊꯑꯣꯏꯅ ꯂꯧꯁꯤꯟꯗꯕ꯭ꯔꯥ ꯑꯣꯏꯅ ꯅꯣꯛꯇꯨꯅ ꯈꯨꯝꯖꯩ꯫ ꯏꯃꯥ ꯂꯩꯃ ꯅꯆꯥꯗ ꯃꯇꯝ ꯈꯔꯗ ꯄꯤꯕꯤꯈꯣꯕ꯫ ꯄꯥꯈꯪ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯕꯁꯤꯅ ꯅꯆꯥꯗꯤ ꯅꯨꯡꯉꯥꯏ꯫ ꯇꯍꯥꯕꯤꯈꯤꯅꯤ ꯅꯆꯥꯅ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯩ ꯁꯣꯛꯅꯕ ꯊꯕꯛ ꯑꯃ ꯁꯤꯟꯖꯔꯣꯏ꯫ ꯂꯩꯃꯁꯨ ꯅꯣꯛꯂꯛꯇꯨꯅ ꯑꯗꯨ ꯉꯥꯏꯗꯅ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯧꯔꯒꯨꯝꯁꯤꯀꯣ ꯄꯥꯔꯤ꯫ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕꯗꯨꯅꯤ ꯏꯃꯥꯒ ꯅꯄꯥꯒꯅ ꯄꯥꯝꯂꯤꯕ꯫ ꯄꯥꯔꯤ ꯃꯀꯣꯛ ꯅꯣꯜꯂꯨꯛꯅ ꯐꯒꯅꯤ ꯏꯃꯥ ꯂꯩꯃ꯫ ꯅꯣꯡꯃꯁꯨ ꯄꯥꯔꯤꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯄꯗꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯇꯌꯥꯏꯃ ꯑꯩꯒꯤ ꯏꯁꯩ ꯑꯣꯖꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯄꯥꯔꯤꯅ ꯈꯨꯝ ꯊꯨꯅ ꯂꯥꯛꯑꯅꯤꯗ꯫ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ ꯁꯅꯥꯇꯣꯝꯕꯤ ꯍꯌꯦꯡꯃꯛ ꯂꯥꯛꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯖꯒꯣꯏ ꯇꯝꯕꯒ ꯑꯝꯇ ꯆꯠꯂꯣꯏ ꯌꯦꯡ꯫ ꯏꯍꯦ ꯊꯣꯛꯄꯅꯤꯗꯀꯣ ꯂꯥꯛꯀꯅꯤ ꯍꯥꯏ ꯋꯥꯅꯤ ꯅꯪ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯇꯌꯥꯏꯃꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯁꯦ꯫ ꯐꯦꯠ ꯍꯦꯛꯇ ꯂꯥꯎꯈꯤ꯫ ꯄꯥꯔꯤꯅ ꯊꯦꯝꯂꯁꯨ ꯌꯥꯗꯦ ꯑꯅꯝ ꯀꯟꯕꯤ ꯃꯆꯜꯅꯤ꯫ ꯄꯩꯈ꯭ꯔꯕꯗꯤ ꯊꯦꯝꯕ ꯋꯥꯏ꯫ ꯀꯔꯝ ꯇꯧꯒꯅꯤ ꯄꯥꯔꯤ ꯃꯀꯣꯛ ꯁꯥꯏ ꯈꯨꯗꯛꯇꯨꯗ ꯀꯗꯥꯏꯗꯒꯤ ꯏꯁꯩꯒꯤ ꯑꯣꯖꯥ
Matha sana thurakpada nahan mukta kiba khonjeladu ngasisu tarurem. Pari wakhal ama lakpagum makhong yangna thangki maikay adumna sangsinki yamna thuna. Apikpidu lamhang aduda magi sanbi mama masa adubu senaduna leirami masindana Ichigi sakhi nasasi senaw ko Nuhini senabada nasidine natai ibungosu phangdre sitabi oiduna hauzik phau leirisi Nuhini gi khanbadani ko Matawodo yengloi parina lona maithongda minok ama tamki kari maramgi khangde adubu khongthang madi lepkhidabana nupi magi manakta amuk lepluri ngasisu sakhangda bi lamlanbi mahakni ngasiga thana anirak suba thengdabani ithausu ihamna sinna uri wa amata aibu apikpi ngasisu ikhang khangna yengthore haima sidi nahangi tambadunina masak khanghautre man kari matauno ngasi amuk khalli ngakna haiki nangbu kanano is nangni nahandagi aige khongthang senari boire aibu senari ba nangna pari chinglemna khajikta maknoi makhut ani tungda pun lemna aibudi khuman them macha nangi saido aidi yamna khoidakre aigi isalama su leise isai yamna pamjai masu ado nangna khara tambiu haizari yabida ba tawbiga somge wamal matik chana pizagi kari kai apikpi mamit arauba anido hena laukthop mathabak yeiduna hari hari kayadana aingonda matam leli ba haibaduni ne khuman the macha ma ngasine thorani na kok thukai ba soiraroi yam tuna leng hauro aina saurok tringai mamit o manao pari khajik ka kiba phauki angangni mana sahi phanasu halamgani tapna themna bu hotnari walik na ngangba sanai bungo singa sidi wa yamna ngang ledana saubi khinu matam len mana chati tasingbu wa ai nai jari somna thajadraga aigi silbusu mafam sida pujaraki mangang salai kolupta ma hujik jogoi tamhori ai kaujaraura asamba mi sumande yengbada khangki masakni matawni wangangni adu nupa mana chinglem khrab apikpi na yengkhidaba natte wadu thajasira khalli hoini ai thajaragi nangi wadu ado aidi isai oza su nachade ama oina thibiru oida bai binuda aigi seldo ningai kan taw hayengmak isai gi oza puraktrabadi chak saroi haikrabani amtadi yabiu ba haima ka yamni hele mingsu khangnaji o aibudi pari kausai hauji khangnarasi sangai gi mafam adumatanga takpiram ai ijalbu hayengdagi pujaraklagi ai ngamoi ko ngamoi haijari basin ai isai oza natte haiban leijahu ko inarakan hairam laga ngasi su satki pari su tanarude simdi lawhawi apikpi su tanaba mingsu haibiram drabanina thorani masa haina kaujarage ko hayengdagi ijalbu pujarakani aidi apikpi na sauri sauri onthoklaga yenglambadu pari di oina nokhau apikpi gi matung lona inna yumsu khangdoki pari harauna satki nonganbaga machalbu puduna hette yausilakibani moina lakpado apikpi di leiramde sansen masatki sakhina hai pari ni isam samba maongda khambi da wari sai yamna lusinda khambi makoka ingau hek ngau karino khuman them machana brahmanda isai tambiyo hariba chatnaba yaribra khalli adubu sita na laklabanina phagidi natri adoi bunga aigi sudi isai su tamdi noi sibu onarabrane Tehema, ai saurakani ko parina isam samna abo aigi sel sitani tamjagadab mani sei tamdrasu madi yamna hai ai takri magi sei abok na yanaba amte sinbiu ba khong pai de da khai pari do apik pisu halakle lairam liba misak tu ubada thajada manakta sangsile yum yosilena pari no mi da tawna ngarang haijakradudi apik pi mabok to onsilaga abo masi angawban Mina ay isay oza na ti hairagane mana majal puraklaga aingona isay tamhani hairin moy khumanthe macha singsa sumai loi tawza la khangdi anam yam kal sanatombi mamit paina mabungda yengki apikpina khumanthem pankibaduda khajik sawningki lona suhai thema thosi ai sum sawningak tore tumileyu sanatombi pari irem lemna adumak hairam masigidi akhoi hanjakrage sakmai su khangnarabanina hayengdagi chalbu thajaraklage Hairam mong hada satki kaya da anam kan kraba apikpidi suklaga yenghau masua asibu nanga karam thenarurino
เงาบจัดนี่เสียงนะอัสอบัวไอ้ขังเดดะไอ้เนี่ยสันเซลิงไงจินดาอิสัยปังงังบดะมานาตาระก็ไอ้งอนดาอิสัยตั้มบิวหายบันเงาเดียบดยารุยเสียมาสักน้ำมาสักพะจริบะโหยเนี่ยอบัวกี่โค้งไปดิดะคักละกันมาหนึ่งกิริตักลำบสุให้ยังมุกลาดิคำดาวเนี่ยน่าดาวดาให้ดอกละกะยังเห็นมันสุ่มละนี่อัสอดูดิตาวรุยเสียบ่ให้ยังไกกุมลาดีไอ้ถูกปะตาวระกิสนาตัวมีกินยังไงหกเชปารีนักกันนัดเทียมดุนะมาเจอบุอมุกทางนับนุมิตุดะอภิกปีกมันนักตะปูดุนะลาคีกายาดีเอกอันนำกันครับกรีการมัววักขันครับนุขังดีอภิกปีสูมาสาเพียงดุนะไงรำบันปารีหอยลากปะดะมากุกนุ่มดุนะโนกีขังนี้ดนะมวยนัลากปะดะงสิสูสันจดีเลยรำดีคำบีดีงารังกุมเลยรำดีอภิกปีมาควางเดอินพีอามันนักขังเสียลักษินสนาตัวมีกิมังดมุกละกะเล็บปีเลียงกาดุมวยนี่อันนี้ดูอภิกปีกิพิบัมสักพัมดุดะสนาตัวบีให้นิ่งดะเนยงมังกรดุดะนะคำบีกับปารีกับพัมลีอันนี้ดุดะเยงดุนะอภิกปีนะไอ้เสียงาสีดะกี้นังกิวจ้าโอยระบันสินปังจริงไงวจ้าทหารนักคุรุมดาวนี่ก็อีรีเฮกลิกัดเลยสนาตัวบีดีซุ่มจริงนี่มาบุงนะให้ไปอินบินอดุนะบุมาบุงอ่างเอาบดุนะนำพูดปุรักปะดามาสุยาดุนะลากลิบันมัวลีให้เลยวจ้าไกกะดีเลียงกาดุมาลีดะมาดูยาดิวจ้าเขาตรงนี้งอนดะพันนี่หน่วยคุมันกีอิสัยดีไอดีให้ดีก็มาดูดสนาตัวบีนักคุมนี่ไอดีอามาเฮกแต่ใหญ่อิสัยบ่อยระดิกายาดะให้ครับปารีนังรังสิกิวให้สิให้กะดะบันนี่ให้นะตักปีครับนี่สนาตัวบีมาคู่อันนี้เลยไม่ดะกุนมากุกเลยบักตานะอภิกปีดะคุรุมีอภิกปีนกสริปวดวจ้าพัมทนการิให้ดะนะโอยนะดมฮาราวครีมาเตาดูมังกรดุดะตุมินพัมลิบะปาริสุอุรินนกเพชรตะเตากีไอ้ยี่สูเซสูรุบุดิยามเนสุมซะบันนี่พะซะนะโหนะบีระดีพาดาวริปวนิดาปารีเนสุคุมกียามให้ดะมาดิอสุมเตาบะสิบูนะค่อยอะปกปนิงทวอยนะยาบระนี่บ่วะเตานะดะบะทวงนี่นะค่อยนะเตาริบะสินิงทงมะซามันอสุมมีซัมกิยุมอะมะดะเฮกตะซันบะสิสุจะนะดะบันคำบีนะให้นิ่งลิบดูปารีนะเลาสินบังงำอดุบุปารีกิมาพัมดดีอัมฮันอดุนะอิไรไลนะคุมดุอีอบอใครดูยัยบกมีกิมีจับมันเองอิเจ้าน่ะอิสัยให้จีบเขาอบอกิดาสุมลักษบตารีคำบีมาบุกตะคันลีอันทุกนิสัมเครดะโกอามุกตะเทงนะจะรักจีเนี่ยปารีสุฮันกีบะเตาดีอดุมสังละกะเฮกไลคีนงมาเผาบะอสุมนะเตาบะยาวคิจีจังคนบีกิดะจัดปะดดีมาจะละสิสนทงมายาดะทานำมาดีฮันนะสุสังลำดาฮัลลักคีบังอักตันีอดูบังสินะการีอสุกทุนโฮงคีบะจะลำได้ดูดะปารีนะอภิกปีดะโลนนะตะเรศเชนจาคราปีรัมคีอภิกปีงักนะการีกินสินะคุมันเทมปารีนกมีดะเตานังยูวะซะมัลนี่เนทารานิมะซะนมิกุดิงกีปีกันเองนังกิสมทำจินจงไอเล่ารอยงามมดเล่าดะเบียรอยนำดันเฮกปีสิลัมจัดคีอภิกปีงักนะซุมเลหคีอปังบีมานาดีขังลีรอยงาไซมังโกลดะพัมลิงไงดุดะคำบีกะตงานบวารีคราสุสานาคีอภิกปีกีอปกปะอปกปีเลยเจหายบดูคำบีนะตัมบดกีปารีนะสุขังเครกายาดินงไงคีดีไลบักทีรบีอดุกีวาซารุยมานะไฮบายตบะนมิดมารีนิดิสุจินเครสนาตมบีนะอภิกปีเดอิเซยตัมคีจะก้อยกะสังคีเจปารีนะสุไฮรุเจสนาตมบีสุตาลิตันเดมารอนลุนคีดีดุมักจัดลีอภิกปีเดอิเซยตัมปะNumidang ama sanjana masubo kausilaga hangki nang ni sei tammi hari sibu kari sagagi brahman masano ne apik pinapal leita sat khumki wasulo jadi aga daw kumanthe machani chandranga ik kumanthem di kari ki nasusu khangjadi moina tambiu tai ikoi brahman gi isai bu sandra kari matong noksunui ai ngai khone nang ni sei kaya mahiradana ha moina nang bu khangliba isay tambiu hariba pala isay ro natraga khulang isay rane nangna tambiribo idaw sunong ta yengsirane ha noigi isay tambado is heijaye isay ga do engon lakna dana mina isay tambiu lai do kari maram gi no khangjaro do somda sa paw sinin phung changkhon bisu tarabani phana kuiri pari gi masak ukhidab khan khibani adubu maram leiram ledana nongma mana jagoi tamba loirakpada pari pokpi leimagi manak changduna wakat loi ima leima
Sanatombi na Brahmana isay tamba chali hairisibu laimana oina noktuna kumlaki. Oh, mabung angawbaduna silibani imasu khangde. Mabung masalna ningkrabadi lai kaya laklasu thingba ngamgadaba nattene. Hoi, aisu khangzaidai ma adumadi sengna. Laima matang sari khan. Ado imadi hairibasini. Aigi isa parigidi aigi mause nangna tana leiraroi. Imana suwase mangonda hawdokrabani. Lang phang tawba yaroi ko imadi hairibasini. Napa khuma ningthau hek halakpaga manghol kaba lakladawni ko. Changkhonbi ikaibana amuksu harauzai. Magi ningba thunglani khanbada asoba manglan kaya sagatpa hawkre. Ngasidi Sanatombi laktre adubu paridi lai. Apikpina Sanatombi di masa ngamawdri ngasidi hayeng lakhalagi. Ngam ngamdaba oiradi nong nini pothazarasanu. Pari yumlomda yengkhiduna abok hoidi leite adudi wam taike hayu kai pari mong iha hada moli moli aigi thamoise nangonda piragi nangi oizaro mapok simaki apikpi mamit iranglang migi yumda laksilaga adum hekta hai kayada tawba ngamkraba nupa khumantem sana sibu hanagidu sungnat natri pungon onkre kariya pari suhante yabiroi hairo apikpi phamlambadagi phuk haugatki isau sau aibu kusu khra mure samkhra khoire haidana karimnaribra adum tawgada boirabadi hayengdagi lakpiranu aigi nakta lingbi khrothuna pari su haugalai apikpigi tung oirap lep lumlum lawba khonjelduna karimnabana chati aidi lepkre aina munungsi thorani macha apikpi hena sau isai tambagi namada khudong saba lauriba haiduni aibu pu pang sudabini haiduna nangna pagtaw tawba yarani siniba aibu to karimna yare lingbi khro lakpiranu amuk hana apikpi mapi ira chenki mana paribu aduklana laukre imungda semsin thonglon sinduna leiki parina thong manakta lep asumna amuk haiki tapna nushi hairaga kappa hongnabra nang thorani macha se nang nei bulana laukre ai wase laina khanga thajadabasu tawga aina haiba asengma aigi thamoigi warul nangi pakhum ai ngaike asigidi ihalaki apikpi khumlakte susu tawraga leiki namitugi matung nongma nini adudi Sanatombisu jagoi tamba lakhidi pari su masak ulakhidi apikpi pari na hairam kiba wado asum ningsing leisai nupadu na maram oi mabu wakhal kaya khalhalle mabok madhaudadi wado tamthokte angang makti natrabanina khambina mabung masal ani dupu kari tawba yawrazanu ukhidrene apikpi na sauri khum ai khangde abo moigi waga haima koi nuni masibo isaw hek sawradana somdana parisu leifam khangde chatpham khangde kari mangonda handak tawriba mama sasu khangzani wakhal kaya su khali apikpi hek thengnarubadagi magi punsi mahingsu onkraboi thawana pari nang madun oiba yariko ai daibirisi ahalsingna pamloidaba thabak nangna tawge khalibado aisu khangde ma hek thengnarubadagi ai isasi leita khijre ai mangonda su phongdokrabani magi mangda leplaroi ai kayara khanki adubu ai ngamte nungdi numit khuding mabu uningi magi khonjelsu adum taningi ai mabu yam hena nungsirurima pari nang maduda leplagi khalabra koi aidi lepki magi matongna aiba songkibani hajinkibani ngasi phau aina lamlanbi kana amadasu hanna yengkidam mabu ngaibu oiramni aigidi ma leiri haina sembiba mapu mahakna simbibani manata ai hausi kanamta hanna yengningbsu phauchi numit mangani muktumin leira matung pari Sanatombi puduna amuk lakibani apikpi pakhe imungdagi thora uyade mas hawa phatri khambi pikpiya mi lai ni nangbo thora une hoi thabak chile yamna haima adum tawba hauna dene lao ni nangbo upai leiti apikpi thore thongjel du da sumleptuna amuk laiki masildu paithoklaga matawdu pari nokningi adubu khangjinki Sanatombi na oza isai tamba haurasi ngasidi amatang tamaga loisinsi ai thabak yam nangdi kari thabak as abok sima khanglaw law sinbi mabok tuda pari na marak thatna Sanatombi hagut oza thabak chile haise ngasigidi amakhakta tamaga halasi apikpi pari da paina yenglam sumang du kumthaki isai du tamba haurakpaga karomdagino changkhonbi du tamphasu yauna phut phausilai
ꯃꯪꯒꯣꯜꯗ ꯄꯥꯔꯤꯅ ꯏꯔꯦꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯂꯞ ꯇꯧꯈꯤ꯫ ꯅꯣꯡꯇ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯑꯁꯨꯝꯅ ꯐꯝꯈꯤꯗꯦ, ꯑꯗꯨꯒ ꯁꯤꯗꯅ ꯅꯥꯆꯨꯡꯗ ꯐꯝꯂꯝꯕ꯫ ꯑꯄꯤꯛꯄꯤꯅ ꯆꯦ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ? ꯏꯆꯦ ꯇꯝꯐꯥꯁꯨ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯕꯣꯛ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ? ꯎꯗꯦꯅ꯫ ꯑꯕꯣꯛꯇꯤ ꯃꯅꯤꯡꯗ ꯅꯥꯄꯤ ꯐꯣꯏꯔꯝꯒꯅꯤ, ꯀꯧꯊꯣꯔꯛꯎꯔꯥ? ꯌꯥꯔꯦꯗ, ꯅꯪꯅ ꯏꯁꯩ ꯇꯝꯃꯤ ꯍꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ꯫ ꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯏꯆꯦ꯫ ꯆꯪꯈꯣꯟꯕꯤ ꯄꯥꯔꯤꯕꯨ ꯎꯈꯤꯗ ꯁꯥ ꯍꯩꯃ ꯈꯨꯃꯟ ꯁꯅꯥ ꯏꯕꯨꯡꯉꯣꯁꯨ ꯂꯩꯕꯤꯔꯝꯃꯦ, ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯂꯦꯝꯅ ꯏꯆꯜꯕꯨ ꯁꯪꯖꯔꯝꯕꯅꯦ ꯑꯩꯅ꯫ ꯑꯣ ꯅꯣꯡꯇ ꯃꯤꯒꯤ ꯁꯪꯒꯥꯏꯗ ꯐꯝꯗꯕ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯏꯔꯦꯅ ꯐꯝꯂꯝꯕꯁꯤꯗ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯂꯨꯔꯦ꯫ ꯀꯣꯁꯤ ꯀꯣꯜꯂꯛꯏ ꯆꯪꯈꯣꯟꯕꯤꯅ ꯅꯣꯛꯁꯤꯟꯅ꯫ ꯃꯕꯨꯛꯇꯗꯤ ꯐꯅ ꯈꯟꯈꯤꯗꯦ꯫ ꯄꯥꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯈꯤ, ꯄꯥꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯁꯨꯃꯥꯡꯗ ꯏꯁꯩ ꯇꯝꯂꯤꯕ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯈꯤ꯫ ꯄꯥꯔꯤꯅ ꯃꯃꯤꯠ ꯑꯅꯤ ꯈꯨꯖꯤꯟ ꯑꯄꯤꯛꯄꯤꯗꯗ ꯌꯦꯡꯂꯤꯕꯗꯣ ꯆꯪꯈꯣꯟꯕꯤꯅꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯦ꯫ ꯆꯪꯈꯣꯟꯕꯤꯗꯗꯤ ꯁꯥꯎꯅꯤꯡꯍꯟꯅꯕꯒꯤ ꯃꯆꯥꯛ ꯍꯦꯟꯅ ꯍꯥꯞꯆꯤꯟꯈꯤ꯫ ꯉꯁꯤꯗꯤ ꯏꯁꯩ ꯑꯃꯈꯛ ꯇꯝꯂꯒ ꯂꯣꯏꯁꯤꯟꯈꯤ ꯑꯄꯤꯛꯄꯤꯅ꯫ ꯏꯆꯦ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ꯫ ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯗꯥꯔꯤꯗꯨꯅ ꯅꯥꯟꯕꯒꯤ ꯅꯥꯟꯊꯨ ꯃꯈꯣꯡ ꯅꯥꯝꯃ ꯁꯨꯖꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯑꯌꯨ ꯃꯁꯤꯔꯦ! ꯑꯁ! ꯄꯥꯔꯤ ꯍꯥꯟꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯍꯪꯒꯣꯏꯕ ꯑꯃ ꯌꯥꯎꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯁꯣꯛꯄ ꯌꯦꯡꯈꯤ꯫ ꯅꯨꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯌꯦꯡꯒꯤꯁꯤ? ꯑꯁ ꯀꯟꯅ ꯄꯥꯏꯔꯛꯀꯅꯣ, ꯅꯈꯨꯠ ꯑꯆꯧꯕꯗꯨꯅ ꯅꯥꯏꯌꯦ ꯀꯩꯅꯣꯅꯦ꯫ ꯆꯪꯈꯣꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤ, ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯤꯕ꯫ ꯃꯥ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯄꯥꯔꯤꯒꯤ ꯃꯑꯣꯡꯁꯤꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯊꯨꯅ ꯊꯣꯛꯈꯤ, ꯇꯝꯐꯥꯁꯨ ꯏꯟꯅꯈꯤ꯫ ꯆꯪꯈꯣꯟꯕꯤ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯇꯝꯐꯥ꯫ ꯃꯥꯒꯤꯗꯣ ꯑꯩꯕꯨ ꯀꯔꯦꯝꯅꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯏꯃꯥ ꯂꯩꯕꯗ ꯍꯥꯏꯔꯨꯒꯅꯤ꯫ ꯃꯥꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯂꯩꯇ꯭ꯔꯤꯉꯩ, ꯈꯝꯕꯤꯅꯁꯨ ꯎꯗ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯗ ꯍꯥꯏꯈꯤ꯫ ꯊꯧꯔꯥꯅꯤ ꯃꯆꯥ, ꯑꯩꯗꯤ ꯍꯥꯏꯈꯤꯕꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯩ ꯅꯅꯥꯛꯇꯒꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅ ꯌꯥꯕꯤꯔꯣꯏ ꯁꯦꯡꯅ ꯈꯜꯂꯕ꯭ꯔꯥ? ꯑꯋꯩ ꯇꯥꯈ꯭ꯔꯦ ꯄꯥꯔꯤꯗꯣ ꯑꯄꯤꯛꯄꯤꯅ ꯇꯥꯊꯤ ꯇꯥꯊꯤ꯫ ꯅꯔꯣꯟꯗꯩꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯅꯪꯅ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯕ ꯃꯤ ꯑꯃꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯁꯨꯝ ꯀꯥ ꯍꯦꯜꯂꯛꯇꯨ ꯑꯣꯏꯔꯗꯤ ꯑꯩ ꯑꯕꯣꯛ ꯍꯣꯏꯗ ꯍꯥꯏꯔꯅꯤ꯫ ꯑꯩꯒꯤꯗꯧꯗꯁꯨ ꯍꯥꯏꯗꯣꯛꯂꯒ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯟꯅ ꯆꯪꯂꯛꯄ ꯌꯥꯗꯅꯕ ꯑꯩꯅ ꯁꯤꯜꯂꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯌꯦꯜꯂꯛꯇꯕ ꯉꯝꯕꯁꯨ ꯑꯣꯏꯔꯒꯦ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯩ ꯋꯥꯔꯛꯆꯔꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯁꯧ ꯂꯥꯡꯏ꯫ ꯑꯃꯨꯕꯤ ꯑꯊꯤꯕꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯐꯖꯕ ꯃꯈꯣꯏ ꯁꯂꯥꯏꯒꯤ ꯆꯅꯨ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯩꯅ ꯊꯥꯖꯔꯅꯤ, ꯌꯥꯕꯤꯔꯅꯤ ꯁꯤꯅꯦꯕ꯫ ꯁꯦꯡꯅ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯕꯨ꯫ ꯄꯥꯔꯤ ꯎꯈꯤꯗ꯭ꯔꯦ, ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯇꯃꯛ ꯂꯥꯛꯏ꯫ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯝꯕꯗꯣ ꯁꯦꯡꯅ ꯌꯦꯠꯂꯔꯣꯏ ꯈꯟꯈ꯭ꯔꯕ꯭ꯔꯥ? ꯀꯨꯏꯔꯦ ꯃꯁꯛ ꯎꯈꯤꯗꯕ, ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ꯫ ꯑꯄꯤꯛꯄꯤꯁꯨ ꯍꯪꯂꯨꯗꯦ, ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯦ꯫ ꯔꯥꯁ ꯄꯨꯔꯅꯤꯃꯥ ꯑꯩꯒꯥ ꯕꯤꯁꯣꯞꯀꯤ ꯃꯟꯗꯤꯔ ꯑꯆꯧꯕꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯨꯜ ꯊꯪꯅꯕꯗꯅꯤ꯫ ꯕ꯭ꯔꯥꯍ꯭ꯃꯟ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯇꯤꯜꯂꯤ ꯃꯟꯗꯤꯔꯗꯨ꯫ ꯑꯗꯨꯗꯁꯨ ꯅꯠꯇ ꯃꯉꯥꯡꯂꯨꯞ, ꯑꯉꯣꯝꯂꯨꯞ, ꯈꯨꯃꯟꯂꯨꯞ ꯂꯣꯏꯅ ꯁꯨꯅ ꯇꯤꯜꯂꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕꯒꯤ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯩ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯔꯥꯁ ꯄꯨꯔꯅꯤꯃꯥꯒꯤ ꯐꯖꯔꯕ ꯊꯥꯖꯁꯨ ꯑꯇꯤꯌꯥꯗ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯗꯨ ꯀꯨꯝꯁꯤꯗꯤ ꯔꯥꯙꯥ ꯁꯥꯈꯤ꯫ ꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ! ꯃꯥꯕꯨ ꯎꯕꯗ ꯀ꯭ꯔꯤꯁꯅ ꯁꯥꯕꯤ ꯍꯥꯏꯅ ꯂꯛꯅꯈꯤꯕꯗꯨ ꯔꯥꯙꯥ ꯁꯥꯕꯤ ꯍꯥꯏꯅ ꯂꯛꯅꯔꯅꯤ ꯍꯔꯥꯎꯈꯤ꯫ ꯈꯝꯕꯤꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ, ꯌꯨꯝꯗ ꯂꯩꯍꯧꯏ꯫ ꯆꯟꯗ꯭ꯔꯁꯨ ꯃꯟꯗꯤꯔꯒꯤ ꯁꯦꯕꯥ ꯀꯟꯅ ꯇꯧꯍꯧꯔꯤ꯫ ꯃꯁꯥ ꯂꯦꯡꯕ ꯁꯪꯍꯧꯗꯦ꯫ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯕꯤ ꯑꯅꯥꯕꯤ ꯃꯕꯣꯛꯇꯨꯒꯤ ꯈꯜꯂꯒ ꯑꯄꯤꯛꯄꯤ ꯃꯙꯧꯗ ꯃꯥ ꯍꯥꯟꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯨ ꯃꯤꯒ ꯌꯥꯝꯕꯅꯤ, ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯇꯧꯔꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯁꯥꯡꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯃꯟꯗꯤꯔꯗ ꯂꯣꯏꯅ ꯂꯩꯈꯤꯕꯅ ꯈꯨꯜꯂꯛꯇꯨ ꯄꯨꯝꯁꯤꯛꯁꯤ꯫ ꯃꯤ ꯑꯃꯠꯇ ꯊꯣꯔꯛꯇꯦ꯫ ꯑꯄꯤꯛꯄꯤ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯊꯟꯇ꯫ ꯏꯁꯤꯛ ꯁꯤꯛꯄꯗꯨꯗ ꯀꯤꯖꯕ ꯑꯃꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯇꯨꯡꯃꯥꯡ ꯌꯦꯡꯗꯦ, ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯂꯥꯞꯇꯛ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯇꯝꯕ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨ ꯑꯄꯤꯛꯄꯤꯁꯨ ꯎꯔꯤ꯫ ꯄꯥꯈꯠꯂꯤ꯫ ꯃꯤꯒ ꯂꯩꯇ꯭ꯔꯦ, ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯄ ꯀꯤꯖꯔꯦ, ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯁ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯀꯔꯝ ꯆꯠꯀꯅꯤ? ꯑꯩꯅ ꯁꯦꯟꯅꯔꯤ ꯅꯪ ꯆꯠ, ꯅꯗꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ꯫ ꯀꯔꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯄꯤꯛꯄꯤ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯅꯪꯅ ꯅꯔꯣꯟꯗ ꯀꯔꯝꯅ ꯏꯅꯔꯛꯈꯤꯕ? ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯉꯁꯤꯅ ꯀꯔꯤ? ꯄꯥꯔꯤ ꯍꯥꯟꯅꯒꯨꯝ ꯃꯣꯡ ꯏꯍꯥ-ꯍꯥꯗ ꯆꯤꯡꯂꯦꯝꯂꯕ ꯃꯥꯏꯊꯣꯡꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯄꯤꯛꯄꯤ ꯋꯥ ꯑꯃ ꯍꯥꯏꯗꯤ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯇꯨꯡ ꯑꯣꯏꯔꯞ ꯅꯨꯄꯥ ꯃꯥꯅ ꯏꯟꯅꯩ꯫ ꯅꯨꯄꯤꯗꯨꯕꯨ ꯁꯦꯟꯅꯔꯤꯕ꯭ꯔꯥ?
ꯄꯥꯔꯤ ꯌꯥꯎꯕꯅꯔ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯤꯆꯤꯅ ꯈꯛ ꯌꯦꯡꯂꯛꯈꯤ, ꯑꯍꯦꯟꯕꯗꯤ ꯇꯧꯔꯛꯇꯦ꯫ ꯑꯄꯤꯛꯄꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯈꯤ, ꯑꯀꯤꯕꯗꯨ ꯀꯣꯛꯈ꯭ꯔꯦ꯫ ꯊꯨꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯇꯞꯊꯈꯤ, ꯄꯥꯔꯤꯒ ꯃꯥꯟꯅꯅ ꯆꯠꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯏꯗꯤ? ꯅꯊꯟ ꯆꯠꯈꯤꯕꯗꯨꯗ ꯀꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯟꯅꯔꯛꯄ, ꯂꯥꯟꯅ ꯈꯠꯀꯅꯨ꯫ ꯑꯄꯤꯛꯄꯤ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯆꯠꯂꯤ, ꯌꯦꯡꯂꯨꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤ꯫ ꯃꯈꯥꯗ ꯇꯥꯕꯗꯣ ꯔꯥꯁ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯄꯀꯣ꯫ ꯑꯄꯤꯛꯄꯤꯅ ꯑꯃꯨꯛꯁꯨ, ꯅꯍꯥꯟ ꯃꯈꯩꯅ ꯂꯥꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ? ꯄꯥꯔꯤ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯅ ꯇꯞꯅ ꯅꯣꯛꯈꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯅꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯔꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯟꯗꯤꯔ ꯃꯌꯥꯏꯗ ꯔꯙꯥ ꯁꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯎꯔꯨꯕꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯍꯟꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯅꯨꯄꯥꯁꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯅꯨꯄꯥꯗꯨꯒꯤ ꯊꯧꯔꯕ ꯃꯤꯠ ꯑꯅꯤꯅ ꯃꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏ ꯁꯠ ꯅꯣꯟꯊꯈꯤ ꯑꯃꯨꯛ꯫ ꯂꯥꯏꯕꯛꯀꯤ ꯁꯤꯔꯤꯗꯨ ꯀꯅꯥꯅ ꯊꯤꯟꯕꯤꯔꯤꯅꯣ? ꯑꯩꯒꯤ ꯑꯗꯧꯅ꯫ ꯌꯥꯝ ꯐꯖꯩ, ꯄꯛꯆꯩ ꯅꯉꯣꯟꯗ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯍꯪ꯫ ꯑꯩꯗꯤ ꯀꯨꯆꯨ ꯁꯨꯃꯨꯏ, ꯅꯣꯏꯒꯤ ꯈꯨꯃꯟ ꯆꯅꯨꯁꯤꯡꯒꯨꯝ ꯁꯝꯁꯨ ꯃꯨꯗꯦ, ꯅꯈꯣꯏꯒ ꯖꯥꯠꯁꯨ ꯇꯤꯟꯅꯗꯦ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯥꯔꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ, ꯑꯄꯤꯛꯄꯤꯁꯨ ꯏꯉꯛ ꯉꯛꯅ ꯂꯦꯞꯄꯤ꯫ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯇꯥꯇꯨ ꯇꯥꯇꯨ ꯄꯥꯔꯤꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯄꯥꯔꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃ ꯆꯦꯠꯅ ꯄꯥꯏꯈꯤ꯫ ꯑꯄꯤꯛꯄꯤ ꯉꯛꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯁꯥꯗꯨ ꯊꯝꯍꯜꯂꯤ꯫ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯑꯄꯤꯛꯄꯤꯗꯁꯨ ꯐꯥꯎꯈ꯭ꯔꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯅꯤ, ꯑꯩ ꯏꯁꯥꯅ ꯐꯥꯖꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯅ ꯃꯔꯣꯜ ꯊꯣꯛꯂꯝꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯪꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯊꯧꯔꯥꯅꯤ ꯃꯆꯥ, ꯅꯨꯡꯁꯤꯕꯗ ꯖꯥꯠ ꯈꯥꯏꯕ꯭ꯔꯅꯦ? ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯪꯕꯨ ꯏꯈꯨꯠ ꯆꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯅꯝꯗꯨꯅ ꯂꯧꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯄꯤꯛꯄꯤ ꯉꯁꯤꯗꯤ ꯏꯁꯧꯁꯨ ꯂꯥꯡꯈꯤꯗ꯭ꯔꯦ, ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃꯅ ꯃꯥꯕꯨ ꯂꯥꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯛꯈꯤ, ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯑꯩ ꯑꯕꯣꯛ ꯃꯁꯥ ꯉꯝꯍꯧꯗꯦ, ꯆꯪꯂꯒꯦ꯫ ꯑꯩꯗꯤ ꯁꯨꯝ ꯂꯩꯍꯧꯀꯣ ꯍꯥꯏꯔꯤꯔꯥ? ꯅꯪꯁꯨ ꯍꯜꯂꯣ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯑꯄꯤꯛꯄꯤ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒ, ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯟꯖꯔꯣ ꯈꯨꯃꯟꯊꯦꯝ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯁꯨꯝ ꯂꯦꯞꯍꯧꯏ꯫ ꯃꯤꯅꯣꯛ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯤ ꯀꯌꯥꯗꯤ ꯍꯔꯥꯎꯈꯤꯕ, ꯉꯥꯏꯖꯃꯜ ꯐꯪꯂꯦꯒꯨꯝ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯔꯥꯁ ꯄꯨꯔꯅꯤꯃꯥ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯈꯤ꯫ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯃꯤꯟꯅꯈꯤꯕ ꯄꯥꯔꯤꯒꯤ ꯃꯒꯨꯜꯗꯤ ꯂꯣꯏꯅꯔꯒ ꯅꯛꯅꯔꯒ ꯍꯦꯟꯅ ꯈꯪꯂꯛꯈꯤ꯫ ꯆꯝꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯈꯨꯃꯟ ꯁꯅꯥꯅꯤꯗꯣ꯫ ꯁꯅꯥꯇꯣꯟꯕꯤꯒ ꯂꯣꯏꯅꯅ ꯄꯥꯔꯤꯁꯨ ꯂꯥꯛꯄ ꯑꯃꯨꯛ ꯍꯧꯈꯤ꯫ ꯀꯌꯥ ꯅꯨꯡꯁꯤꯖꯩ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯕꯨ꯫ ꯃꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯀꯌꯥꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯆꯟꯗ꯭ꯔꯍꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯈꯤꯕꯅ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯎꯁꯤꯟꯈꯤꯗ꯭ꯔꯤ꯫ ꯈꯝꯕꯤꯗꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯑꯅꯥꯕ ꯇꯣꯏꯅ ꯍꯧꯏ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯥꯏꯅꯥꯅꯤ꯫ ꯅꯣꯡꯃꯁꯨ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯗ ꯂꯣꯟꯅ ꯁꯦꯟꯖꯥ ꯈꯔ ꯄꯤꯕꯤ꯫ ꯑꯕꯣꯛꯇꯣ ꯃꯁꯥ ꯀꯟꯅꯕ ꯍꯣꯠꯅꯕꯤꯁꯦ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯃꯁꯥ ꯁꯣꯟꯖꯤꯜꯂꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯥꯏꯕꯤꯔꯦꯗ, ꯂꯨꯍꯣꯡꯕꯒ ꯌꯧꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯂꯩꯇ ꯅꯪ ꯀꯅꯥꯗ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯌꯥꯝꯆꯥ ꯂꯩꯖꯩ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯕꯤꯕꯁꯤꯗ ꯉꯁꯤꯃꯛ ꯈꯨꯃꯟꯊꯦꯝ ꯁꯥꯒꯩꯗ ꯇꯤꯜꯍꯟꯕ ꯉꯝꯕꯖꯥꯠꯅꯤꯀꯣ꯫ ꯃꯁꯛꯁꯤꯒ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏꯗ꯫ ꯅꯪꯒꯤ ꯏꯃꯥꯁꯨ ꯑꯣꯏꯒꯦ, ꯏꯄꯥꯁꯨ ꯑꯣꯏꯒꯦ, ꯑꯕꯣꯛꯁꯨ ꯏꯙꯧꯁꯨ ꯑꯣꯏꯒꯦ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯊꯝꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄꯗꯣ ꯑꯩꯅ ꯂꯩꯍꯜꯂꯣꯏ꯫ ꯅꯪꯇ ꯄꯨꯛꯆꯦꯜ ꯑꯣꯟꯈꯤꯅꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯈꯨꯃꯟ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝ ꯆꯠꯈꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯄꯥꯝꯂꯣꯏ? ꯏꯃꯥꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯒꯅꯤ꯫ ꯑꯩꯗꯤ ꯂꯦꯡꯗꯕꯅꯤ, ꯅꯪꯕు ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯁꯥ ꯈꯪꯍꯟꯗ ꯃꯃꯥ ꯂꯩꯃ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯆꯪꯈꯣꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯉꯥꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯐꯝꯗ ꯅꯤꯈ꯭ꯔꯦ꯫ ꯃꯣꯏꯅꯁꯨ ꯄꯥꯔꯤꯕꯨ ꯍꯥꯟꯅ ꯄꯥꯝꯖꯔꯝꯕꯅ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤ꯫ ꯑꯍꯜ ꯃꯁꯦꯜꯗꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯀꯝꯗꯧꯗꯧꯔꯤ? ꯅꯨꯃꯤꯗꯥꯡ ꯑꯃ ꯈꯝꯕꯤꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯦ꯫ ꯏꯁꯨ ꯄꯥꯔꯤꯗꯣ ꯐꯈ꯭ꯔꯦꯗ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯤꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯄꯣꯡꯊꯣꯛꯄꯁꯨ ꯇꯧꯗꯦ꯫ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯃꯥꯅ ꯃꯕꯨꯡ ꯁꯠꯅ ꯀꯩꯅꯥꯗꯥꯟ ꯄꯤꯍꯟꯒꯦ ꯈꯜꯂꯤ ꯑꯕꯣꯛꯅ꯫ ꯑꯄꯤꯛꯄꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯆꯟꯗ꯭ꯔꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥ ꯑꯃ꯫ ꯑꯩꯒꯤ ꯕꯤꯁꯣꯞꯅ ꯋꯥ ꯑꯃꯁꯨ ꯍꯧꯗꯣꯔꯛꯏꯅꯦ꯫
ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯃꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯂꯤꯕ ꯑꯩꯁꯨ ꯍꯔꯥꯎꯃꯟꯗꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯂꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯣꯏꯒꯤꯗꯤ ꯏꯁꯨꯅ ꯂꯩꯖꯕ ꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯁꯨ ꯑꯇꯣꯝꯕ ꯈꯣꯝꯕꯗꯣ ꯌꯥꯝꯅꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯅꯤ ꯑꯩꯅ ꯃꯨꯟꯅ ꯈꯪ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯁꯨꯁꯦ ꯌꯥꯝꯅ ꯈꯟꯖꯔꯝꯂꯤꯅꯦ ꯈꯝꯕꯤꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯎꯁꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯧꯔꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯣꯟꯖꯤꯟꯗ꯭ꯔꯤꯉꯩ ꯏꯁꯨꯅ ꯃꯐꯝ ꯆꯥꯅ ꯂꯩꯕꯗꯣ ꯄꯥꯝꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯊꯨꯅ ꯍꯧꯗꯣꯛꯅꯔꯁꯤ ꯍꯥꯏꯔꯛꯄꯅꯤ ꯀꯨꯏꯊꯔꯒ ꯀꯩꯗꯧꯅꯤ ꯈꯣꯝꯕꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯤ ꯃꯈꯣꯏꯗꯤ ꯋꯥꯔꯤꯗꯣ ꯑꯄꯤꯛꯄꯤ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯃꯕꯣꯛ ꯃꯗꯧ ꯑꯅꯤꯗ ꯄꯥꯔꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗꯦ ꯃꯊꯃꯣꯏꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯥꯅ ꯅꯨꯡꯁꯤꯕꯁꯨ ꯄꯥꯔꯤ ꯃꯥꯇꯅꯤ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨ ꯇꯠꯈꯤꯕꯗ ꯇꯥꯔꯕ꯭ꯔꯥ ꯈꯟꯕꯗ ꯑꯄꯤꯛꯄꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯂꯣꯟꯅ ꯀꯞꯆꯩ ꯑꯗꯨꯛ ꯃꯤꯄꯥꯏꯔꯨꯕꯅ ꯁꯣꯝꯗꯁꯨ ꯆꯪꯈꯣꯟꯕꯤꯅ ꯍꯨ ꯀꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯔꯤ ꯄꯣꯛꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯕꯨ ꯆꯩꯈꯤ ꯅꯣꯡꯃꯇ ꯃꯆꯥꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯈꯤꯗꯕ ꯉꯁꯤꯗꯤ ꯊꯤꯅ ꯆꯩꯈ꯭ꯔꯦ ꯂꯩꯃ ꯁꯥꯎꯅ ꯑꯩꯗꯤ ꯈꯪꯗꯦ ꯆꯪꯈꯣꯟꯕꯤꯕꯨ ꯏꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯋꯥ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯪꯅ ꯉꯥꯛꯇꯕ ꯌꯥꯔꯣꯏ ꯅꯨꯄꯤꯗꯨꯒ ꯊꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯨ ꯄꯥꯔꯤ ꯏꯃꯥꯕꯨ ꯁꯥꯎꯍꯟꯒꯅꯨ ꯄꯥꯔꯤꯁꯨ ꯃꯨꯛꯇꯨꯅ ꯅꯆꯥꯗꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯨ ꯏꯃꯥ ꯑꯩꯒꯤ ꯋꯥ ꯑꯃꯇꯥꯗ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯝꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯕꯨ ꯈꯛ ꯅꯨꯡꯁꯤ ꯃꯥꯅꯇ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯕ ꯑꯩ ꯉꯝꯃꯣꯏ ꯃꯥꯁꯨ ꯅꯨꯄꯤ ꯏꯃꯥꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯌꯦ ꯏꯃꯥ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪ ꯏꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯔꯝꯂꯒꯗꯤ ꯑꯩ ꯏꯃꯥꯒꯤ ꯋꯥ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯐꯩ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨꯀꯣ ꯅꯃꯥꯒꯤ ꯋꯥ ꯊꯧꯑꯣꯏꯗꯕ ꯈꯪꯒꯅꯤꯗꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨ ꯑꯄꯤꯛꯄꯤ ꯃꯥꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯅꯤ ꯆꯪꯈꯣꯟꯕꯤ ꯊꯦꯡꯅꯔꯦ ꯍꯦꯛ ꯆꯪꯈꯣꯟꯕꯤꯅ ꯍꯩ ꯇꯧꯉꯝꯃꯤ ꯑꯉꯥꯡ ꯅꯪ ꯉꯥꯏꯀꯣ ꯑꯄꯤꯛꯄꯤ ꯏꯇꯞ ꯇꯞꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯨꯅ ꯊꯥꯗꯣꯛ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯃꯌꯥꯝ ꯃꯥꯡꯗ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯕ ꯑꯩꯅ ꯉꯝꯃꯤ ꯈꯪꯂꯕ꯭ꯔꯥ ꯄꯥꯔꯤꯗꯣ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯌꯦꯠꯀꯦ ꯈꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝ ꯆꯠꯈꯤ ꯑꯄꯤꯛꯄꯤ ꯀꯞꯅꯤꯡ ꯀꯞꯃꯥꯡ ꯇꯧꯅ ꯌꯨꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯛꯄꯒ ꯄꯥꯔꯤ ꯄꯣꯛꯄꯤ ꯂꯩꯃꯗꯨ ꯃꯅꯥꯏ ꯑꯅꯤꯒ ꯌꯨꯝꯂꯣꯝꯗꯒꯤ ꯁꯥꯎꯅ ꯊꯣꯔꯛꯄꯗꯨꯒ ꯃꯥꯌꯣꯛꯅꯩ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯝꯂꯤꯕ ꯑꯄꯤꯛꯄꯤ ꯂꯩꯃꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯛꯂꯥꯞ ꯅꯤꯛꯈꯤ ꯂꯩꯃ ꯃꯃꯤꯠ ꯑꯅꯤ ꯈꯥꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯝ ꯊꯣꯛꯈꯤ ꯑꯄꯤꯛꯄꯤꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯒ ꯃꯃꯩ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡ ꯆꯟꯗ꯭ꯔꯒ ꯈꯝꯕꯤꯒꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨ ꯎꯕꯗ ꯈꯝꯕꯤ ꯐꯤꯡꯅ ꯃꯪꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛ ꯃꯁꯨꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤ ꯃꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯄꯥꯏ ꯃꯁꯨꯗ ꯁꯦꯠ ꯁꯦꯠ ꯀꯟꯁꯤꯟ ꯀꯞꯇꯨꯅ ꯍꯩ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯀꯔꯤꯒꯤ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯅꯪꯅ ꯄꯥꯝꯂꯨꯔꯤ ꯍꯥ ꯈꯨꯝꯃꯣ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗ꯭ꯔꯤ ꯍꯥꯏꯗꯅ ꯅꯪꯅ ꯅꯅꯤꯡ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯡꯂꯣ ꯃꯤꯒꯤ ꯋꯥꯗ ꯅꯪꯅ ꯀꯔꯤꯒꯤ ꯄꯪꯊꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯁꯣꯛꯄ ꯅꯪ ꯃꯁꯦ ꯅꯪꯅ ꯋꯥꯈꯜ ꯌꯥꯎꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯗꯦ ꯍꯥ ꯈꯨꯝꯃꯣ ꯑꯄꯤꯛꯄꯤ ꯃꯈꯥꯗ ꯊꯥꯔꯣ ꯊꯥꯔꯣ ꯑꯣꯟꯅ ꯀꯞꯄꯤ ꯑꯕꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯑꯩꯁꯨ ꯃꯗꯨꯗ ꯄꯪꯊꯔꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯕꯣ ꯈꯝꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩ ꯂꯪꯊꯣꯛꯈꯤ ꯆꯟꯗ꯭ꯔꯅ ꯑꯅꯤꯗꯨꯕꯨ ꯈꯝꯖꯤꯜꯂꯤ ꯑꯩ ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯂꯛ ꯄꯦꯟꯅꯈꯤꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯅꯪ ꯄꯥꯔꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯔꯣꯏ ꯁꯤꯗ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯇꯥꯟꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩꯒ꯭ꯌꯥ ꯕꯤꯁꯣꯞꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯔꯒꯦ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯅꯨꯃꯤꯠꯇꯨ ꯑꯄꯤꯛꯄꯤ ꯌꯥꯝꯅ ꯀꯞꯆꯩ ꯈꯝꯕꯤꯁꯨ ꯃꯁꯨꯕꯨ ꯐꯨꯗꯣꯛꯂꯨꯔꯒ ꯄꯦꯟꯗ꯭ꯔꯗꯨꯅ ꯀꯞꯈꯤ ꯃꯁꯨꯕꯨ ꯊꯦꯝꯈꯤ ꯑꯕꯣꯛꯀꯤ ꯏꯕꯦꯝ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯃꯃꯥꯗꯨꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯗꯤ ꯑꯉꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯛꯂꯨꯕ ꯌꯥꯔꯣꯏ ꯄꯥꯔꯤꯗꯁꯨ ꯅꯪꯅ ꯐꯖꯅ ꯍꯥꯏꯈꯣ ꯅꯪꯅ ꯆꯥꯛꯂꯤꯕꯗꯣ ꯑꯕꯣꯛꯁꯨ ꯈꯪꯉꯤ ꯑꯄꯤꯛꯄꯤ ꯃꯄꯤꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯃꯪꯂꯒ ꯐꯝꯂꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯏꯁꯤ ꯁꯤꯔꯦ ꯑꯕꯣꯛ ꯑꯩꯅ ꯔꯥꯙꯥ ꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯈꯨꯃꯟꯊꯦꯝ ꯂꯩꯃꯩ ꯃꯥꯅ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯅꯤꯡꯂꯝꯒꯅꯤꯀꯣ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯑꯕꯣꯛ ꯍꯣꯏꯅ ꯁꯤꯟꯕꯗ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯑꯕꯣꯛ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯑꯩ ꯀꯔꯝ ꯇꯝꯒꯅꯤ
ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈꯤ ꯄꯥꯔꯤ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄꯤ ꯎꯅꯕ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤ ꯊꯣꯔꯛꯈꯤꯗ꯭ꯔꯤ ꯎꯈꯤꯗ꯭ꯔꯤ ꯃꯃꯥꯅ ꯆꯠꯂꯨꯕꯒꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯇꯥꯔꯕꯅꯤ ꯀꯔꯤ ꯐꯤꯕꯝꯗ ꯅꯨꯄꯤꯗꯨ ꯂꯩꯔꯝꯒꯅꯤ ꯋꯥꯗꯨ ꯂꯣꯏꯅ ꯃꯀꯥ ꯐꯣꯡꯂꯕꯅ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯁꯅꯥꯇꯣꯝꯕꯤꯁꯨ ꯏꯁꯩ ꯇꯝꯕ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯨꯏꯔꯦ ꯄꯥꯔꯤ ꯈꯥꯡꯕ ꯉꯝꯂꯛꯇ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯥꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯑꯄꯤꯛꯄꯤꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯒ ꯃꯥꯌꯣꯛꯅꯩ ꯄꯥꯔꯤ ꯆꯦꯟꯁꯤꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯄꯤꯛꯄꯤ ꯀꯞꯇꯨꯅ ꯑꯕꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯌꯥꯗꯧꯁꯨ ꯃꯟꯗꯤꯔꯗ ꯆꯠꯈꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯥꯏꯈꯣꯁꯤ ꯅꯪ ꯄꯥꯈꯠꯈꯤꯅꯨ ꯑꯩ ꯑꯃꯥꯏꯕꯤ ꯀꯧꯔꯨꯒꯦ ꯅꯪ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯈꯤ ꯑꯄꯤꯛꯄꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯒ ꯈꯝꯕꯤꯒꯤ ꯃꯁꯥ ꯌꯦꯡꯍꯜꯂꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯆꯥꯡ ꯅꯥꯏꯍꯜꯂꯨ ꯅꯕꯣꯛꯁꯤꯡ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯦꯟꯅ ꯄꯥꯈꯠꯂꯨ ꯍꯥꯏꯔꯝ ꯑꯃꯥꯏꯕꯤꯁꯨ ꯆꯠꯈꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨꯗ ꯑꯄꯤꯛꯄꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯄꯥꯔꯤꯁꯨ ꯃꯉꯥꯏ ꯉꯁꯤꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯤꯔꯕ ꯇꯥꯟꯖꯥꯗ ꯄꯥꯔꯤꯅ ꯃꯇꯦꯡ ꯍꯦꯛ ꯇꯧꯕꯤꯕꯁꯤ ꯃꯕꯣꯛꯄꯨ ꯏꯔꯦꯟꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯃꯤꯟꯅꯩ ꯄꯥꯔꯤ ꯍꯧꯖꯤꯛꯇ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯊꯧꯔꯥꯅꯤ ꯑꯄꯤꯛꯄꯤ ꯃꯥꯏꯊꯣꯡꯃꯛꯁꯦ ꯊꯦꯡꯉꯤ ꯍꯜꯂꯣ ꯑꯩ ꯍꯜꯂꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯅ ꯅꯪ ꯎꯗ ꯂꯦꯜꯂꯛꯂꯤꯕꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯅꯪꯕꯨ ꯎꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯪ ꯅꯩꯕꯨ ꯂꯥꯏꯊꯣꯛꯄ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯄꯤꯛꯄꯤ ꯈꯨꯝꯗꯦ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇ ꯄꯥꯏꯒꯦ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅ ꯁꯠ ꯍꯟꯗꯣꯛꯈꯤ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯄꯥꯔꯤ ꯉꯛꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯄꯤꯛꯄꯤ ꯃꯄꯤ ꯏꯔꯥꯆꯦꯟ ꯀꯞꯅꯤꯡꯕ ꯈꯥꯡꯒꯠꯇꯨꯅ ꯏꯆꯦ ꯆꯪꯈꯣꯟꯕꯤꯗꯤ ꯅꯪꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯩ ꯏꯃꯥ ꯂꯩꯃ ꯍꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯤꯌꯨ ꯑꯩꯁꯨ ꯑꯕꯣꯛ ꯍꯣꯏꯅ ꯁꯤꯟꯕꯗ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯉꯁꯤꯃꯛ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯕ ꯑꯃ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯉꯤ ꯑꯄꯤꯛꯄꯤ ꯀꯞꯇꯨꯅ ꯌꯥꯜꯂꯤ ꯃꯈꯨꯠꯇ ꯁꯠ ꯀꯟꯊꯣꯛ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯝ ꯇꯥꯟꯕꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯐꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯅꯣ ꯅꯪꯗꯤ ꯃꯤꯐꯠꯇꯅꯦ ꯃꯤꯐꯠꯇ ꯈꯨꯃꯟꯊꯦꯝ ꯃꯆꯥ ꯃꯤꯐꯠꯇ ꯑꯩꯕꯨ ꯑꯣꯠꯄꯅꯤ ꯅꯪꯅ ꯄꯥꯔꯤ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯑꯄꯤꯛꯄꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯗꯥꯛꯐꯝꯁꯤ ꯎꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩ ꯃꯕꯣꯛꯅ ꯐꯨꯕꯗ ꯗꯥꯛꯐꯝꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨ ꯄꯥꯔꯤ ꯃꯄꯤ ꯇꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯤ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ ꯑꯄꯤꯛꯄꯤꯁꯨ ꯄꯦꯟꯅ ꯀꯞꯊꯣꯛꯈꯤ ꯍꯤꯛ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯂꯒ ꯂꯝꯂꯥꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯂꯩꯈꯤꯕ ꯉꯝꯂꯗ꯭ꯔꯣ ꯉꯝꯂꯗ꯭ꯔꯅꯦ ꯃꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯆꯠꯅꯕꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯉꯝꯂꯗ꯭ꯔꯥ ꯑꯄꯤꯛꯄꯤ ꯀꯞꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ ꯅꯪꯕꯨ ꯀꯅꯥꯅ ꯁꯣꯛꯍꯜꯂꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯄꯤꯛꯄꯤ ꯈꯨꯝꯂꯛꯇꯦ ꯄꯥꯔꯤꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡ ꯄꯨꯊꯣꯔꯛꯏ ꯑꯄꯤꯛꯄꯤꯁꯨ ꯏꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯃꯌꯥ ꯌꯧꯔꯛꯄꯗ ꯑꯄꯤꯛꯄꯤ ꯆꯞ ꯂꯦꯞꯈꯤ ꯄꯥꯔꯤꯅ ꯍꯟꯅ ꯌꯦꯡꯂꯛꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯩꯒꯤ ꯂꯦꯞꯄꯤꯅꯣ ꯅꯪꯇꯅ ꯂꯦꯞꯄꯨ ꯑꯩ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯦ ꯑꯄꯤꯛꯄꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯁꯠꯇꯣꯛꯈ꯭ꯔꯦ ꯃꯃꯥꯏ ꯂꯨꯞꯊ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩꯅ ꯆꯠꯂꯗꯤ ꯑꯕꯣꯛꯈꯣꯏꯗꯤ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯅꯪꯁꯨ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯈ꯭ꯔꯣ ꯑꯣꯏꯔꯔꯣꯏꯗꯕ ꯃꯔꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯋꯥꯍꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯄꯥꯔꯤ ꯆꯞ ꯂꯦꯞꯄꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯅꯪ ꯃꯗꯨꯅ ꯂꯦꯞꯇꯕ꯭ꯔꯥ ꯐꯔꯦ ꯄꯥꯔꯤ ꯃꯥꯏ ꯂꯩꯈꯤ ꯑꯄꯤꯛꯄꯤ ꯃꯄꯤ ꯇꯥꯅ ꯅꯪꯅ ꯆꯠꯈꯤꯗ꯭ꯔꯤ ꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ ꯑꯩ ꯉꯝꯃꯣꯏ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯑꯩꯗꯣ ꯑꯣꯏꯍꯜꯂꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯝꯃꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯝꯃꯨ ꯄꯥꯔꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯄꯤꯛꯄꯤꯁꯨ ꯀꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯄꯥꯔꯤꯁꯨ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯍꯜꯂꯛꯈꯤ ꯑꯄꯤꯛꯄꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯝꯕꯤ ꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯂꯥꯛꯑꯝꯃꯤꯔꯥ
ꯑꯄꯤꯛꯄꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯦ ꯑꯕꯣꯛ ꯃꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯃꯥ ꯂꯥꯛꯑꯔꯣꯏ ꯈꯝꯕꯤ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯅꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯃꯁꯨꯒꯤ ꯑꯋꯥꯕ ꯃꯥꯁꯨ ꯈꯪꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯑꯍꯜꯁꯤꯡꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯀꯟꯅ ꯁꯤꯟꯈ꯭ꯔꯦ ꯑꯄꯤꯛꯄꯤꯅ ꯁꯤꯈꯥꯡ ꯈꯥꯡ ꯌꯥꯈꯤꯗꯕꯅ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯋꯥꯅ ꯈꯥꯡꯂꯤ ꯆꯥꯅ ꯊꯛꯇꯕꯒꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯤ ꯁꯛꯐꯝ ꯑꯣꯜꯂꯤ ꯄꯥꯔꯤ ꯍꯥꯟꯅ ꯅꯠꯇ꯭ꯔꯤ ꯂꯩꯃꯁꯨ ꯃꯁꯥꯒꯤ ꯑꯋꯥꯕ ꯎꯔꯁꯨ ꯎꯁꯤꯟꯅꯈꯤꯗꯦ ꯂꯨꯍꯣꯡꯕꯁꯤꯗ ꯀꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯈꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯩꯔꯤ ꯃꯕꯨꯡꯒꯤ ꯃꯇꯧꯗꯣ ꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯏꯃꯥ ꯇꯌꯥꯏꯃꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄꯤꯔꯣꯕ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏꯃꯒꯤ ꯃꯅꯤꯡꯁꯤꯃ ꯊꯨꯡꯍꯟꯕꯤꯔꯁꯤ ꯅꯣꯏ ꯄꯥꯄꯨꯅꯤꯀꯣ ꯏꯃꯥ ꯍꯦ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯆꯠꯈ꯭ꯔꯣ ꯆꯠ ꯆꯥꯕꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯍꯥꯏꯁꯤꯅꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯋꯥꯟꯁꯨ ꯂꯩꯔꯤ ꯄꯥꯔꯤ ꯑꯩ ꯀꯩꯗꯧꯒꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯑꯩꯅ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯧꯃꯛꯅꯤ ꯄꯥꯔꯤ ꯋꯥꯅ ꯃꯃꯤꯠꯇ ꯏꯔꯥꯊꯥꯡ ꯁꯣꯟꯊꯅ ꯃꯔꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯅꯦ ꯑꯩꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ ꯊꯋꯥꯟ ꯅꯨꯡꯉꯥꯏꯇ ꯄꯥꯔꯤ ꯑꯗꯨꯝ ꯇꯧꯔꯅꯨꯁꯦ ꯃꯥꯁꯨ ꯂꯨꯍꯣꯡꯈꯤꯗꯧꯔꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪꯁꯨ ꯌꯥꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯒꯤꯅꯤ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯄꯥꯔꯤ ꯍꯌꯦꯡꯗꯤ ꯑꯄꯤꯛꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯤꯔꯣꯜ ꯂꯩꯖꯗ꯭ꯔꯁꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯃꯤ ꯋꯥꯠꯇꯦ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯅ ꯑꯄꯤꯛꯄꯤ ꯍꯔꯥꯎꯐꯝ ꯈꯪꯗꯦ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯃꯁꯥꯗꯨ ꯏꯃꯪ ꯃꯪꯏ ꯁꯪꯈꯣꯟꯕꯤ ꯍꯣꯏꯁꯨ ꯂꯥꯛꯏ ꯍꯔꯥꯎ ꯍꯔꯥꯎ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯗꯅ ꯃꯗꯨꯅ ꯍꯦꯟꯅ ꯑꯄꯤꯛꯄꯤꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯕꯨ ꯄꯨꯗꯨꯅ ꯉꯁꯤꯗꯤ ꯄꯥꯔꯤꯗꯣ ꯑꯄꯤꯛꯄꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯑꯗꯨꯛ ꯊꯨꯅ ꯁꯤ ꯌꯧꯅ ꯂꯥꯞꯅꯈꯤꯕ ꯈꯪꯍꯧꯗꯦ ꯄꯥꯔꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯣꯟꯊꯔꯕꯁꯨ ꯆꯤꯝꯕꯥꯜꯗꯗꯤ ꯃꯣꯃꯣ ꯅꯣꯛꯂꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯀꯞꯄꯗꯤ ꯄꯥꯝꯈꯤꯗꯦ ꯋꯥꯔꯁꯨ ꯈꯪꯖꯤꯜꯂꯤ ꯑꯄꯤꯛꯄꯤ ꯄꯥꯛꯅ ꯊꯣꯔꯛꯇꯦ ꯄꯥꯔꯤꯒꯤ ꯃꯁꯛ ꯃꯥ ꯌꯦꯡꯅꯤꯡꯗꯦ ꯈꯝꯕꯤꯅ ꯊꯦꯝꯗꯨꯅ ꯃꯁꯨꯕꯨ ꯄꯨꯊꯣꯔꯛꯏ ꯑꯔꯣꯏꯕꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯑꯗꯨꯛ ꯍꯣꯡꯂꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯤꯔꯥꯡꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯤꯟꯊꯔꯛꯂꯤ ꯄꯥꯔꯤꯗ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛ ꯃꯥ ꯀꯞꯆꯩ ꯄꯥꯔꯤ ꯋꯥꯅ ꯅꯣꯛ ꯊꯧꯔꯥꯅꯤ ꯃꯆꯥ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯠꯂꯛꯑꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯀꯩꯍꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯒꯦ ꯂꯥꯛꯄꯅꯤ ꯑꯄꯤꯛꯄꯤ ꯀꯞꯄꯤ ꯄꯥꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯃꯈꯨ ꯂꯩꯕꯥꯛꯇ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡ ꯃꯌꯥꯗ ꯇꯞꯅ ꯐꯝꯊꯈꯤ ꯃꯃꯥꯏ ꯅꯣꯟꯊ ꯆꯤꯝꯕꯥꯜꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣ ꯃꯤꯠꯂꯨꯗꯅ ꯏꯔꯥꯊꯥꯡ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯥꯝꯖꯤꯟꯖ ꯔꯥꯁ ꯄꯨꯔꯅꯤꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯪꯗꯤ ꯔꯥꯙꯥ ꯁꯥꯕꯤ ꯑꯣꯏꯈꯣꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕꯁꯨ ꯑꯣꯏꯈꯤ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯝꯃꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯔꯝꯂꯒꯦ ꯊꯧꯔꯥꯅꯤ ꯃꯆꯥ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ ꯑꯩꯕꯨ ꯅꯨꯡꯁꯤꯔꯅꯨ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯔꯕꯗꯤ ꯏꯆꯤꯜꯁꯤꯅ ꯅꯪꯅ ꯄꯥꯝꯈꯤꯕꯗꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯤ ꯔꯥꯁ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯅꯪꯅ ꯔꯥꯙꯥ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝ ꯌꯦꯡꯍꯧꯕ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯜꯂꯨꯀꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯑꯣꯏꯅ ꯄꯣꯛꯂꯛꯀꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯊꯣꯡꯖꯦꯜꯗꯨꯗ ꯈꯝꯕꯤ ꯍꯣꯏꯁꯨ ꯌꯦꯡꯂꯤꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯀꯅꯥ ꯑꯃꯅ ꯌꯦꯡꯕ ꯉꯝꯅꯈꯤꯗꯦ ꯆꯪꯈꯣꯟꯕꯤꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯈꯤ ꯉꯁꯤꯗꯤ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯒꯤ ꯈꯣꯡꯗꯇꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯑꯗꯨꯝꯅꯗꯤ ꯃꯥꯒꯤꯗꯃꯛ ꯄꯥꯔꯤꯅ ꯀꯞꯄꯁꯨ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗ ꯀꯜꯂꯛꯏ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯄꯥꯔꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯊꯧꯔꯥꯅꯤ ꯃꯆꯥ ꯈꯛꯇꯅꯤ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯂꯩꯔꯝꯕꯅ ꯉꯁꯤ ꯄꯥꯔꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯌꯧꯕ ꯉꯝꯈꯤꯗ ꯂꯃꯈꯥꯡꯗ ꯇꯠꯈꯤꯕꯁꯤꯁꯨ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ ꯃꯤꯀꯨꯞꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯒꯗꯕ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ